Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau Security Force na Kangpopi Jilla dagi yamlaba khuchu khalai kya phagatle Leibak sinba thungbada Global Standard oiba Economic Tourist Center sing semkhatnaba lupa koti 3,300 longi project nifu paikhatnaba sarkarna ayaba pikre Pradhan Mantri Narendra Modi Odisha da pangthokadaba Director General amasung Inspector General of Police ki mifamda saruk yagani amasung Hockey gi Men's Junior Asia Cup 2023 da Hanagi champion Bharat na Japan bu panjal ahum ani da maithiba pikre hayeng Chinese Taipei ka thengnagani Manipur da hojik thokliba tangdulai tadaba phibam asi laksinaba security force na mafam kaya da thibu humbagi thabak chathari Police ki paun hai ngarang Kangpopi Jilla gi NKM Police Station gi manung chanba S Mongpi da security gi apunba kangbuna thibu humbagi thabak chathabada yamlaba khuchu khlai sing phagatlaba khlai sing adugi manungda 303 rifle ama China saba 9mm pistol ama long range mortar pumpi ama 5.5 6mm insas LMG magazine ama detonator ani tear smoke grenade ahumna chingba yauri Amuramda tha sigi tara tarukta mantri MLA singi yumda amang ata thoanbada chenaba miyoi amachu Manipur police na phagatle pharba miyoi adu Imphal West Jilla gi Pasoi police station gi manung channa leiba kiam mamang lekai dagini hairi masiga tharaga hojik phawda phagatlaba miyoi 92 sure hairi National Highway Kuntha-taret Imphal Jiribam lambigi Khadam Palengi Nungdalanda ngasi ayu anganbada nung kintharakpadagi lambi chathok chachin leplure adubu lambi semliba company na nungsing adu sengdoklaba matung ayu pung nipal adwaidagi gari sing chathok chachin tawba hokre Imphal dagi chatkiba ahangba truck sing mafam adu lanthokre none da panduna leiramba malpuba gari singchu Imphal lomda thorakpa hore Leibak sinba thungbada Global Standard oiba Economic Tourist Center sing semkhatnaba lupa koti 3,300 longi project nifu paikhatnaba sarkarna ayaba pikre project sing asina leibak asigi raija kulumda da special assistance to states and union territories for capital investment scheme gi makhada raija sarkar sing da selgi tengbang pigani tengbang asi sahi yangkhai chendoi thidaba makhalgi capital investment project ni project sing asigi makhada miyamna Pamnaba mafamsing semgat sagatpa integrated advanced technology semgatpa sustainable practicing hena sakholhanba public private partnership ki makhada infrastructure sing semgatpa yauri North East Regional Center India Council of Historical Research Guwahati na Sikkim University ga punna sinduna nominini gi oiba Indian Constitution and the idea of Ram Raija haiba hiramda numit inigi oiba national seminar amangarang gengtoki Jintan Bhavan da hodokre seminar asida Sikkim University ki Vice Chancellor Dr. Jyoti Prakash Tamang aiba sing editor sing mahiroi sing amadi ate scholar kaya saruk yaki Meghalaya Education Department amasung National Stock Exchange of India Limited anigi marakta yanache amangarang sahi tawnakre yanache asigi matung inna Raija sinba thungbada financial literacy security market da sel thadabada investor singna lawgadaba section tawrangi matangda khangangani Yanache asi Raija Higher and Technical Education gi director amasung National Stock Exchange of India Private Limited ki chief business development officer anigi marakta sahi tawnakhibani thoramadu da Mukhy Mantri Konrad K Sangma Shiksha Mantri Rakam A Sangma chief secretary amasung atai official singchu saruk yakhi tabiriba pawase Akasbani Imphal Pradhan Mantri Narendra Modi numit humnigi khongchata ngasi Odisha da chatkani Sri Modi na Bhubaneswar da pangthokpa Bharat pumbagi oiba Director General amasung Inspector General of Police ki mifamda saruk yagani internal security terrorism Maoist na chingba wafam kya gi matangda khanagani numit humni chathagadaba mifam asi Bhubaneswar gi Lok Seva Bhavan da ngasidagi hogani mifam asida Raija amasung Union Territory singi Director General sing CRPF ki makok Ro NSG Intelligence Bureau amasung SPG na chingba saruk yagani mifam asi Griha Mantri Amit Shah na ngasi numidang waram hogdokani National Security Advisor Ajit Kumar Doval su mifam asida saruk yagani khongchat asida Pradhan Mantri na Bhubaneswar gi BJP office da MP MLA amasung Karyakarta singasu unagani
Sel to Mantri Nirmala Sitaraman Numit Nini Kongchatanga si Bihar da Satkani, Mantina Regional Bank Sing Yangshin Gani Amadi Outreach Program Sing Dasu Saruk Yagani, Hayeng, Madhubani Artist Amachung, Padma Awadi Singa Hakteng Nana Unaduna, Wadi Sanagani. Maharashtra ki Shiv Sena ki Luchingba Amadi Mukhyamantri Eknath Shinde, BJP ki Makok Thongba Luchingba Devendra Fadnavis Amachung, NCP Luchingba Ajit Pawar na ngarang Griha Mantri Amit Shah ga New Delhi da unakre. Raija sida anoba sarkar semnabagidama khananena kiba mifam aduda kendra gi mantri amachung BJP gi president Jagat Prakash Nadda su saruk yakhi. BJP na lusingba Mahayuti na Maharashtra da handakta pangthokiba Vidhan Sabha mikhalda sauna mai pakhibane. Jharkhand Vidhan Sabha gi akhanaba mifam mathang thagi mapaldagi tarani thoi phawba chatharagani. Warip asi Mukhyamantri Hemanta Sorena Sabhabati oiduna ngarang pangthokiba ahanba mantri mandal gi mifamna laukhibani. Mifam adu loiraba tungda Shri Sorena hai Shri Stephen Marandebu Protem Speaker oiragani session asigi manungda MLA singchu wasak laugani. National Investigation Agency NIA na ngarang laibak asigi tongan ba raija taruki mafam kunithoi da thibu humbagi thabak chathakre. Bihar, Uttar Pradesh, Madhya Pradesh, Delhi, Maharashtra amasung Punjab ta namthak amadi mi lalonbagi case ka mari leinana thibu humbagi thabak adu chathakibani. NIA na thokpa cherol amada hai casing asiga mari leinana Paksan na thibumbagi thabak chathaduna Bharat ki nahasingbu Khanongpok Asia da lalonbagi thabak chathariba adugi matangda thijili. Agency kharana lebak asigi nahasingbu mapan lebak singda thabak pigani haiduna thajaba piraga mapan lamda puduna mi lalonbagi thabak asi chathabani haiba khangba ngamle. Uttar Pradesh ki Sambal da thokiba hingsa ki thaudokta myoi mari sikhiba adugi matangda judicial inquiry taunaba Uttar Pradesh sarkar na khangankre. Member Omna Saba Committee adu High Court ki retired Judge Devendra Kumar Arora na lusingani, retired IAS Officer Abid Mohan Prasad amasung hanagi IPS Officer Arvind Kumar Jain member sing oigani. Committee asigi report tha anigi manungda sarkar da pikhalakadabani hairi. Hockey ki Men's Junior Asia Cup lising ani kunmari da hanagi champion Bharat na Japan panjal ahum ani da maithiba pikre. Oman gi Mascata pangthok riba tournament asigi ngarang sanakiba match da Bharat na Japan bu maithiba pikibani. Bharat ki panjal sing adu Thoksom Kingsan Singh Rohit amasung Arajit Singh Hundana amamam chankibani. Hayeng Bharat ka Chinese Taipei ga sanagani. Group stage ki final match nongmaijing namita Korea ga sanagani. Mapan Thoram Raja Mantri Priti Bardhan Singh na Raja Sabha da aiba oina piba cherol amada hai Bangladesh da ladiba Hindu amasung minority singi lining laisol tawba mapam singbu Bangladesh sarkar na tekta kaidanaba akanba section thawrang lokatnaba haikre. Laibak adugi maru oiba thawdangdi laibak adu da ladiba nagari khudingmakki punsi kanbani. Sarkar aduna minority sing yauna mipum khudingmakpu chap manaba miyengda yengduna ngaksel gi thawrang lokatgadabani. Ngayak leitani Hindu gi laisang amadi laising thogai yakhaibagi thabak chathari handak da sui kuidana hairiba thawngsing asi chathabagi pau lakli. Shiri singna hai Bharat na asigumba thawdoksing asibu hakchinna lawi. Jammu Kashmir gi Badwarwa lamdamdagi Doda police na terrorist singi hakchinba miyoi ama phare. Police ki pauna hai pharba miyoi asi terrorist ngibu ngangkhai lanthok lanchin tawbada chauna mateng pangba miyoi amani. Aroibada maruiba pau amo. Security force na Kangpokpi jila dagi yamlaba khusukalai kya phagatle. Laibak sinba thungbada global standard oiba economic tourist center sing semgatnaba lupa koti lising ahum sahum longi project nipu paikhatnaba sarkan ayaba pikre. Pradhan Mantri Narendra Modi Odisha da pangthokadaba Director General amasung Inspector General of Police ki mifamda saruk yagani amasung hockey gi Men's Junior Asia Cup lising ani kunmari da hanagi champion Bharat na Japan bu panjal ahum ani da maithiba pikre. Hayeng Chinese Taipei ga thengnagani pau loijare.